Nakalamrom state asigi mafam kharada hayang fawa nong sukhigini haina tarakli amadi ising chaw maram oraga school college sing asi suti lauk thokre ramasigi matang na samlapa pawdum khara thamjage tabishi nong leptana chubana maram oraga state asigi mafam kare chawgi awaba mayok nabana maram oraga hayang September 13 ta Manipur school sing tampakta leba college sing suti lauk thokre IMD India Meteorological Department apiba report ki matung inadi tha asigi tara taret fawba state asida state asigi mafam kharada nong marang kaina chubaga loina nei chawgi awaba mayok nraba yai haina panari maraksida Manipur government ki Directorate of Education Schools ki Director NG Bogendro maitai na thokpo order amagi matung ina state asida numit kharani nong leptana chubana maram oiraga state asigi tongan ba district sing da ising chawgi landslide ki thodok kya thokle haidaba khudong chadaba asina maram oraga state asigi manung da leiba state ki makhada leiba center ki makhada leiba private school government aided school amasung government and aided school college khuding mak hayang September 13 asi school suti oiragani haina lauk thokki amaromda Manipur government ki director of university and higher education ki director L Radhakrishnan na thokpa notification amagi matung ina numit kharani nong leptana chubana maram orga state asigi tampaki mafam kyada ichaw mayok nare masina maram orga imphal west imphal east Bishnupur Kakching amasung Thobal district ta leiba college khudima hayang September 13 ta suti orga ni hairi amaromda IMD na piba report ki matung ina dingasi Senapati district amasung orange alert lauk thokre state asigi lemhoriba district khuding ma akan banong chugani hairi hayang September 13 asi state asigi district khuding ma akan banong chugani adubu tha asigi 13 ta Senapati district Ukhul district Kamjong district Tenopal district Chandel district amasung Chuchampur district akan banong chugani lemhoriba district singda nong churoi tha asigi 19 da state asigi district khuding ma nong leitre hairi panba yabadi Manipur gi oinadi turel ayamba ijaw thokpa yabagi khudong thinga oba changda ising chenbaga loina na mafam kya da turel torban kaibadagi Imphal East Thobal Imphal West ki tongan mafam singda ising thumjin duna ichaw mayok nari maraksida state asigi tampak kalam phawduna cheliba tampak lam phawduna cheliba tongan ba turel sing hawrakpham oidaba chingi district sing gi manung da leiriba catchment area singda catchment area sing man hawkheba nominini da yamna kana nong chubudagi turel singi imai ka hena wangkhalakton mafam kya da pakthokpa amadi mafam kharada turel torban kaibadagi ichaw aywaba mayok nari adubu ngarang ayuktagi ngasi numidang waram pung 3 phawbada lower reading the nong chubagi chang asi yamna hanthare Manipur government water resource department to thadurokpa flood report amagi matung ina Imphal turen gi hawrakphom oiriba kangpok budang ngarang ayuk pung 3 tagi ngasi ayuk pung 3 phawbada nong chubagi chang asi millimeter tara taruk khaktamak chukhi aduga ngasi numidang pung 3 phawbada makhatana nong chukhidre iril turen gi hawrakpham litanda ngarang ayuk pung 3 tagi ngasi ayuk pung 3 phawbada millimeter tara manga gi changda nong chukhi aduga ngasi nungthil pung 2 dagi pung 3 phawbada millimeter 3 ki changda chukhi Thobal turen gi hawrakpham oiraba litan ringarang ayuk pung 3 tagi ngasi ayuk pung 3 phawbada millimeter 3 ki changda nong chukhi aduga makhatana ngasi numidang waram phawbada nong chuba lepkhre Imphal gi oina ras babal da reading the nong chuba gi chang asi ngarang ayuk pung 3 tagi ngasi ayuk pung 3 phawbada millimeter 3 ta nong chukhi lamphel lower reading dana haideba matam asi gi manung da millimeter 3 ki changda nong chukhi Imphal turen gi oina ding asi numida waram pung 3 phawbada millimeter 786.4 wangna chenduna warning level gi mathakta leiri lilong gi turendadi imai asi meter 783.250 wangna chenduna flood level gi mathakta leiri iril turel gi oinasu meter 788.425 wangna chenduna flood level gi mathakta leiri nambul turenda su nambol thongmaya dadi meter 773.1 wangna chenduna flood level gi mathakta leiri Thobal turen gi onde hawjik ising gi imai mafam kyada pathakre
ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯁꯤꯡꯁꯤꯅ ꯃꯥꯏ ꯋꯥꯡꯈꯠꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯏꯊꯥꯏ ꯕꯦꯔꯦꯖꯀꯤ ꯒꯦꯠ ꯄꯨꯝꯍꯥꯡ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯈ꯭ꯔꯦ ꯏꯝꯐꯥꯜꯒꯤ ꯕꯦꯔꯦꯖꯀꯤ ꯑꯣꯏꯅ ꯒꯦꯠ ꯅꯝꯕꯔ 1 ꯗꯒꯤꯅ 4 ꯐꯥꯎꯕ ꯂꯣꯏꯅ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯒꯦꯠ ꯅꯝꯕꯔ 5 ꯊꯤꯡꯖꯤꯜꯂꯒ ꯊꯝꯂꯤ ꯁꯥꯃꯨꯁꯪ ꯔꯦꯒꯨꯂꯦꯇꯔꯒꯤ ꯑꯣꯏꯅ ꯒꯦꯠ ꯄꯨꯝꯅꯃꯛ ꯊꯤꯡꯖꯤꯜꯂꯒ ꯊꯝꯂꯤ ꯑꯗꯨꯒ ꯊꯧꯕꯥꯜ ꯕꯦꯔꯦꯖꯀꯤꯗꯤ ꯒꯦꯠ ꯅꯝꯕꯔ 5 ꯑꯃꯁꯨꯡ ꯒꯦꯠ ꯅꯝꯕꯔ 7 ꯃꯤꯇꯔ 2 ꯋꯥꯡꯅ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯇꯩꯅ ꯊꯤꯡꯂꯒ ꯊꯝꯂꯤ ꯍꯥꯏꯔꯤ